Manipur leiriba illegal immigrants singi biographic amasung biometric Loubagi Matam Mathang Chahi ki Mars ki tang phaoba Sangdokkhre hiramasi matang the Government of India ki Ministry of Home Affairs Foreigners Division ki Director Surender Kumar na Manipur lenga ki Chief Secretary da tharak cherol amana hai Manipur leiriba illegal immigrants singi biographic amasung biometric Loubagi Matam ase lakriba tang kuntra da loisinaba Manipur lenga na mathau taba thabak thoram sing laukhanaba Ministry ki maikeda ki kangan ki adumakpu Ministry na pi Matam ase loisilakpaga iroinana illegal immigrants singi biometric Loubagi thabak Manipur lengang na akan mamongda sathariba maramna hairiba thorang ase loisinbada matam khara changkhigani Pibam ase Ministry na kupna khanaraba matung illegal immigrants singi biographic amasung biometric Loubagi Matam ase Mathang Chahi ki Mars ki tang 38 phaoba sangdokpada ayaba pirei maram aduna hairiba matam asigi manungda Manipur lengang na laukhatfam thokpa thabak thoram khudingmak paikhatkadabani haina cherol aduna makha taraklei